Pochei kaya huranduna yonbagi ACHOUBA RACKET AMADA CHENNABA MARU Meeoi ani Makhoina Hurallakpa Potlam kaya ga Konana Arambai Tenggol Unit 18 na Phare HAIRI Arambai Tenggol Unit 18 na Phareba Meeoi ani adudi Tera Lukram Lairaktagi Laisram Alex CHEI Kontramathoi amasung Lafupa Tera Mayai Lekaidagi Hauzikna Nagamapal Solapta Laiba Ningthauzam Malemnganba Maitei CHEI Kontrani Kawi HAIRI Makhoi anina Uripok Paring amasung Bazar area da famba dukan sing amadi lambigi nak yetta laiba yum singdagi mapulai tabagi khudong chaba lauduna pochei huralaga yonduna mayai kaba chinjak siznabani hairi hiramasiga mari leinana ngasi Arambai Tenggol Unit 18 Uripok headquarter da pangthokpa paugi mifam amada unit asigi in charge Nanau mangang na hai Uripoki tongan ba mafam kharada pochei huran bagi thabak tatana chathare haiba paw ma fangbadagi Arambai Tenggol Unit 18 gi QRT team singna chingnaba mafam singda midyeng changba horakhi ngarang numidang Uripok cherap area da pochei huran ba Meeoi oramba yai haina chingnaba Meeoi khara laire haiba akaknaba paw ma fangbadagi Arambai Tenggol Unit 18 QRT gi team singna mafam aduda changsinduna operation chathakhi operation aduda chingnaba Meeoi ani detain tawduna wahang pawang chathabada makhoi animak pochei huralaga yonba maduda fanglakpa sel aduna mayai kaba chinjak chabani haiba khangba ngamkhi makhatana makhoi ani wahang pawang chathabada haidorakpadagi makhoi ani na lotsenduna thamlamba LPG gas cylinder ahangba ahum generator ani smartphone ama recover tawkhi racket asi makhatana thizilubada makhoi anina huralakpa pochei sing laibani haiba Meeoi ani ahumsu Arambai Tenggol Unit 18 na kokatuna wakal taminaraba tungda yunggi Meeoi singda khutsina khrei makhatana asigumba huralakpa pochei laiba yonbagi thabak asi chatharamba thengnarabadi maduda thoklakpa afafatagi tekchak pumnamak masa masana pujagadabani huralakpa potlam sing adu akpigani adumak puna matik chaba khudam changdam pibiraga unit tagi lauba yagani hainasu mahakna makhatana phongdokhi ngasi tang kunipan thara ing solution ani kun mari Uripok tagi imaibel sing amadi club ki naharon sing na akoida complain ma thangalapodagi sumain tawdana Uripok hairiba jaga asida adigi matik huran chinthi tawre haibadagi akoi Arambai Unit 18 na nimini chumna akoina drive ma chathajai masidajida chathabada akoina hojik pokta phariba Meeoi asi Meeoi ahum mari phaba ngamjare phariba Meeoi singsidagi generator ani mane gas cylinder ahum amane mobile phone amane akoina phagapa ngamjare masidagi sida moidagi huran basing jina moina hurala matungda moina muk kanada yoli akoina wang pan sathama tamda yamna chawba racket ama leirame haiba racket sing asi akoigi huran basing jina por hurala matungda haiba Meeoi singsida kumaina karamba mamongda yoli haiba je khoi lon khangjare masidai sida leiriba isinau singju akoiga hoji wakan taminare aduga karigumba sidagi akoina ngasi haijariba sigi makhatana moina amuka hural riba singsidagi pochei lebiba thok taragadi masi akoina yamna lum logjagani aduga karigumba ngasi akoina huramba sing ngasi akoina warning tawraga akoi moigi mayum family singda loina mu sinajaragani karigumba sidai sida amuka hana makhatana kaima tholok taragadi masida tholokpa afa phata daito khudi mak masa masana pujagaduni haiduna Arambai Unit 18 gi makidi singjari